ISTV की पाव में तबीब सिंह तराम नौजरी अहमद मरुब पाव सरकार की फिरेप होंदोक्त्रबदी महिरोय सिंगना महिलोय संघ सिंगदा लाक्तुना लाइक तंबा होगदौरी पाव संदोंग पिजरी महिलोय संघ सिंगदा सुति थादोकबबु तोंगान बलुप अमदी महिलोय सिंगी संस्थान कयाना यानिंगदब लेप्तना फोंदोकनरकली एजुकेशनिस्ट कयाना सरकारना लौरिब खोंथांग असना महिलोय सिंगदा जावना निंगनब पोहलगनी हाइब वाफम सिंग थमलकली अमरोमदा महिलोय सिंगनसु सरकारना लौरिब खोंथांग असि हंदोक्त्रबदी स्कूल कादना महि तंबगी थबक जथरगनी हाइना फोंदोकनरकली उरीपोक इबोटोन्सना हायर सेकेंडरी स्कूल स्टूडेंट्स यूनियन पुंग कुनगमरी की मनुंगदा गवर्नमेंट महि संघसिंग मतम कक्तना सुति थादोखिबगी वारेप हंदोक्त्रबदी गवर्नमेंट पु सिंगनदुना महौसागुम लाइरिक तंबा हौरगनी हाइना इबोटोन्सना गर्ल्स हायर सेकेंडरी स्कूल की स्टूडेंट्स यूनियन की जनरल सेक्रेटरी एस निकिताना फोंदोरकली ngasi boton senada pangthukiba paugi mifam amada mangna makhatana sahi asigi independence day numita chief minister na mairoi singbu lal phawbada mahi tamgadabani haina phongdokhibagi onna tainabada matam kaktaba suti thadorkpasi angakpa phawi syllabus loihoraroi haibagi awaba leiringeida government na lorikliba warep asi mairoi khunai gi mayoktani maramasna pung kungamari ki manungda khongthang asi handoktrabadi ningthokaba numitagi mahusagumna lairik tamba horagani haiki लोइनाना फाजिन खिबा माइरोय सिंगबुसु कंडीशन अमता यावदना थादोकदबनी हाइखि पुंग कुन मरीगी मनुंगदा हानगी मतौगुमना माइरोय सिंगबु लाइक तमा फंगनद्रगदी अकोइना मंडे निमिट हलागिबा मंडे सिदगी अमु हना हानगी मतौगुमना लाइक तमनाबा छात्र सिंह हानगी मतौगुम स्कूल गारकनाबाना हाइजरी मसिदा अकोइना लेपचाइबा वारेबा सिदा स्कूल की छात्र सिंह अमदी ओजा सिंह पुना सपोर्ट तौबिनाबनी सिंजरी अदुगा अरोय बोइना फाजिन के छात्र सिंह फाजिन पुजिदुना लेगे छात्र सिंह कंडीशन अमता यावदना थादोपिरकनबा हाजि मियामना सिजनबा याद्रे हाइना हुंदोकनरबा मैताल मकुपना सिजनदुना चाक इंसांग थोंबा यारबा अनौबा मखल की लेरंग इको मल्टी स्टॉफ अमा अहानबोइना सगोलबन इंगुदम लेरकता लेबा कैसाम सीट मेटल एंड आयरन वर्क्स ना पुथोकले हिरमसिद रिपोर्ट अमा हाइरिबा स्टॉप मखल असिबु पुथोकलेबा कैसाम सीट मेटल एंड आयरन वर्क्स की प्रोवाइडर कैसाम गोपेंद्रो न फोंदोरपदा सेल थुंगी फिबमदा सोथरिबा मणिपुरदा होटल मचा मचा फमलगा हिंगनबगी लंबी थीरिबा अमदी लाइरबा इमुंग कियाना कुकिंग गैस सिजनबा ngамददुना मैताल खर लैरगा साक हिंसांग थोंनरे अदुबु मैताल मकुक क्या सिजनबा यादबदगी हुंदोकलिबा असि अरेमदा मंगहंदनबा अमदी लाइरबा मियुइ कियाना सेल यामना चंगहंदना मैताल मकुक खर सिजनरगा लाइना साक हिंसांग थोंबा ngамननबा पांदमदा स्टॉप असि पुथोकपनि हाइकी सही क्या ये ममांगदगी अखोई मणिपुर से यामना लाइरबा लेबा मपालमदगी लाइबा अखोई एलपीजी अतोपन नोइबा इंडक्शन हीटर अतो पैसा याम कंज्यूम तौ अरो मणिपुर लाइरबा लेबानिना लैबदि ngамजदब नुंगाइबदि पामजब अलोइन तो ngasai mathi makum mayam sorok tan nala da dagi saksang da sangoi da ta leramba mayam maman yawdro botuna maje ta halagadi nuai mai du phangba paisa su tingdaba aduna ngasai gi fuel ge da mutta paisa chong chalam mayam do lairba praja lairba dagi paisa kaim kana ai thengna gi yawe puchida sak thongna ba ne tawga bora am pa ga sorok stigi wasiat khula salam mado inga sibo kwangum de adugum ba khlon mayam duna aina hek ngamingei di sigumba ngasagi live da yam kana da posi puthoke habi wakhal sa ingonda sa hogi ba sahi banga ama tara ma ne khanja la ko ne ru ngasidi yam wana hona da haiba le sa i sabangam jabani akoi gi suminari ko kambu singi hona jabane na haijani sumna tangi lupa lising ani khaktamak piba stop asna maital makuk khara sizinarga minute tarada mioi taruk ki chak laina thomangam le hari stop asigi mairi kankhatpa amadi taptha hannaba regulator amagi matengna fan macha ama sizinari fan asi adapter amagi matengna mai sizinaduna natragana battery ki matengna mathok to holi graduate pass torba gopendrona masana masabu thabak pijabatanatana mioi kharada thabak pinana ba khongthang asi lokalakpani माकी थबक असि माइ पाकनब होनबदा हौजिक फावबदा वुमेन्स कोऑपरेटिव बैंक तकिनतना सरकार की माइकेदिगी मटेंग फंगद्री PMEGP की इंटरव्यू याउरुरे अदबु मिशन संगलैतबन ngasi फावा मटेंग फंगद्री हाइना नुंगाइतना फोंदोरकली फाइनेंशियल हेल्थ आई सुंफंग मक फंगदे हाबि अदु गवर्नमेंट दे स्कीम फंगदे ngasi फावदा मदु मतंग दे आई कनु यौजरे मसी यामना आसामगा लोइना आई अखोय गवर्नमेंट हदकी सही 2014 जिदा मक पांथोकखिबा अखोगी PMEGP की आई लोन में अप्लाई तौजाय अबंदु आई याम थीना वारो तसे नुवाजदे आई पुंसी ज लोन अमन थारो क्या आई खंजै मरमदि कई नो का आई सुई थौसी मोय हंबियो नंग कमाई सुई कमाई तवी नंग कई एनी क्वेश्चन हंबियो क्वेश्चन मंगा अमा तरा अमा हंगु मतम आइना क्वेश्चन अमा खुमौद मतम क्वेश्चन दु खुमब ngमम द मरम का आई लोन फाउदबनि आई खंजगे
adu nate nang roll number kya no nang paisa kya amount apply tawi adigi atopa mana kai nang sui thok ji kai no si question ahum ji hangi question ahum ji hangi ai khum aina thagi paisa ai 5 lakhs thai adum ai sian hai adigi roll number kya no ai adum roll number hai basing adudi khalak ka do khalo hangi question no kai no ai gyan ma kai na ga tailoring machine leitaba mi ma da mo tailoring gi loan power le masi kai no magna makata raduna thamoi sengna thabak toriba mahak kumba miu singda sarkar na mateng panghaninge haiba wafam su thamlakle government hojik thada biriba akhoi gi paisa haitare loan gi kuthang da dagi ato to pamong da thada biriba paisa singsi thawak wana sujari ba lai wa akhoi gumda thada bidana akhoi na puthok jari pose he na puthok bangam na ba government na thamoi sengna mateng pangbiragadi gas level ngam da nungai di khang su ngam da aduguma mioi sing da akhoi gi post na sina halaga moi da su yam na nungai ba awa ba hen da ba hona ba da mateng pangbiyo ha na government da ai masim tang da thamja ISTV news gi damak cameraman Jiban Konsam ga loina na paudam jari ba Sunil Kumar ISTV news Malemda Manipur bu saktak liba sports bu hena chawkhana bkhona bada yengduna leibagi mahutta amaga tengbang minabana hena fagani haina Manipur Olympic Association gi president oibadanatana PSC digi minister I Hemochandrana phongdokrai ngasi MON sinduna kumal lampak ta leiba Manipur Olympic House ta pangthokiba Manipur da sports gi ihau haibe hiramda khananena bagi thoram haudokpada wafamasi phongdokibani khananena batuda Manipur da sports university amasung school college University ki sports policy semba haiba hiram ani thamduna session ani da khananena ki khananena ba hudokpagi thormatuda Hemochandra na makhatana mirai duna lerklaba sports bu chawkhat hanaba center da nauna parak liba sarkar asina honarak pasi laiba kyamna phabani asigumba tanja asida aikhoini yetna duna lairabadi kanapam khanglaroi haiki we court case adu da taw khotpagi ka mayam ma khoi kanu tawre adagi association mayam se lairi ba kholi hockey gi hoisunu hoji canoeing kayaking gi hoisunu khoi association mayam gi se problem lai ada taina chingma mayam se ka student taw aduga larger picture ma achowa canvas achowa picture ma khoi sum chatpa khoi gi bottleneck se lai handana honaba madu ai pamjai so that because all of you have come so willingly so thaba achinba mayam kaithok piraga lakpidana MOA das maina lakpi base please continue to do this Umanglai bu Govindaji Temple Board ki makhada thamnaba honari basi handoknaba miyamna haiba wafamasi tadrabadi Umanglai gi wayal tawbi haina line thau lairembi Umanglai kaya da maira katuna paksanna thongnibagi thorom kaya pangthoknaba ngasi maitramda laiba ima sebu laimagi laibungda lailu ukal amasung akoibagi laibung singna sinduna pangthokiba miyamgi oiba mifam amana warep laukre haina ukalna khangalakle hoji pawgi marthana ten breaking matungda mukhan taram nokcheri makhata ba pauda Impal jiri lambida numit kuni hena chingba lefan bagidamak FCI regional office ki DGM kudak talautu athuba matamda chingba yalu haiduna ngasi masing yamlaba driver transporter madi handyman singna rally ama chatpagaloina nami pham pangthokrai MG Avenue da laiba all Manipur road transport drivers and motor workers union sinduna pangthokpa mifamaduda union ki general secretary Kulamani amasung TDC ki vice president TS Ibol su saryaki Kulamanina National Highway Kuntragataret asi Praja Singini Lambi asi Kakthakanu Manipur Sarkar na driver amadi handyman singi thawai kalu miyamgi uhul khangdaba DGM mafam loktu uhaiki Akoi ki Manipur la iba koi Impal jiri bam da chali ba gari singi su Impal Dimapur lambi se machi lakh crore pira su chaningre maramdi asuki matu khudong thringai si laire aina Manipur government da su amadi mari laire bo authority FCI gi aduga DG Impal da jiri puriba DGM Infal gi se ci lawthok piu aduga mabuk chen siengba aduga masak khangba Manipur gi oina khangada aduga DGM ma hapiu haiba adugi agenda adugi strike adugi andolon che akoi ngasi changchen ba hoguni Mifam loiraba matungda MG Avenue dagi CM gi gate tana rally chatna bahonar pada police na thingba dagi chalhan khidrai union gi miyoi tarukna saba team amana chief minister da memorandum pisnaba madi wari sanana ba police na National Highway Kuntragataret ki Sagolban Road ki Wahengbam Lekai da leiba khongnang hogai biasi historical monument oina thamnana bangasi MLA RK Imo Art and Culture ki director K Sobita archaeology ki superintendent Dr K Dinamani yauna yengsinkhre miyam gi interest ta historical area ama oina thamgadori basi gi matangda director K Sobita na khongnang hogai biasi lamdam siki ningthau oiramba Maharaj Charairong bana thukhiba mafam amani masibungak senduna thamba habasi Mani haiki
इतिहास की मायके कनो चेना से कोई यंजरो मतमदा महाराज कोई सराय बोंगना मफम असिदा थुखिबगे दुगुंबा यामना सेक्रेट ओइबे एरिया ने ना कोई लौजै सराग मसी कोई चही चहुम मुकी मांग थोकबा तोदोंनी अदुना मसी कोई डिपार्टमेंट ऑफ आर्ट एंड कल्चर की मखा दैजबा कोई की आर्कियोलॉजी ऑफिसना कोइना प्रोटेक्टेड तमबगी दमकता कोना जबा सिदा कोई एंशियंट मोनुमेंट एक आइना म लेजै मदि मखा दा कोना प्रोटेक्शन तोबगी कोई जथा जर पासी हौकिबा कोई मार्च की 19 मार्च 2014 असिदा कोइना मसी लौसन बगी अदुगुंबा मागी नोटिफिकेशन थोक्सग्रे अदुगा मसी नोटिफिकेशन सी कोइना थोबा मतुंग असे थानी की मतम कोइना लौजरा कांदा मसी कोइना सरकार न मसी प्रोटेक्टेड ओइरे हाइदना कोइ लौथोक्सगनी MLA RK Mona Sarkar na mafamasi protected area ni haina hek lauthokpaga miyam gi yengduna Chief Minister ka tanar ga semgat sagat kani khongnang hogai besi protected historical monument area ni haiba ki matangda March ki tang 18 da Manipur Sarkar ge Art and Culture Department ki Deputy Secretary na notice ama thoktuna kanagumba singna objection tawninglabsu notice thokpa nimittage thani gi manungda tawba yagani haikrabani haike mana makhatana इतिहास का सागोन नरबा मफम असिबु कनागुंबा सिंगना अमोट अकाई तौसिंदुना लाक्रिबा सिबुसु पेंदबा फोंदोखि बिजु गोविंदगा अदगी थंगा पात का यावदा सेंगछि हाइबदो अदो मुसि करम फन गी मखादा सेंगबदुन हाइसिदि ओनबो सीएम गी मागी पेरोगेटिव द लेरे हागा दा कोना करम फन दा कमाई सागदुनो हाइबसि पोचिदन केनो तो बयवा अदो लेइबसि कमिंग सीजन सी मनुसि दा कोनसु औनगा बिगो ओनबो सीएम दा कन्ना कोनसु हाइजरी Haksangi phibam soinairaba miyosingna makoina darkar leba polam sing lemna pinaba pandamda nomagi oiba pre-medical assessment camp for the person with disabled camp ama ngasi Tera Bazar da leba Tera Primary Government School da pangthokre Artificial Limbs Manufacturing Corporation of India Alimco Guwahati ke sponsor makhada Relief Center for the Welfare of Differently Able Person Manipur na sintuna pangthokiba camp aduda Alimco gi Dr. Aniyauna Dr. Marina Saryaki Jarakna disabled person Janirom Yengbaki Pantam Thamliba Camp Aduna Tongan Mamakal ki check sing Tauki Camp Asigi Matangda Center ki Joint Secretary Surjitna Center na Anirak Suba Oina Camp Asi Pangtokpani Haksangi Phibam Soinairaba Myoy Singna Darkar leba polam sing khangdok na bahotna bakaloina na Alim ko ga pulaga etching lem na pina na bahotna bani haike Koi handicap people sing sida adi na ta daba aduga koi mid udaba sing aduga khong kutta soinai sing masi koi lai ba lai tabla sing si mokoi da darkar leba moi mapor masai koi moi da sang da po sai sing se koi na pi na ba adu mokoi masi government ki side ki pi ba se oji ei lai tabana na adu mokoi je koi phangana na ba gi da mukta koi Alimco company na koi masi sponsor toroga masi ko pina na ba ko relief center sina masi no mai waina masi umba ke masi passenger langjabani Jananeta gi khongloi Comrade Biragi Maripuni Pal Suba Mapok Kumon Numit September gi tang 10 ka mangada pangthokna ba sem sakre Comrade Birana Laibak Miam gi afana phona bathawdang ke abu nawhongna na numit asina ningsingani haina Irabot Celebration Committee na khanglakli Hoji Bawi Mrakthana ten break mamu Breaking matungda amukana taramnok cheri makhataba pauda Lamboy khongang khongda leba United Friends Library and Club na sinduna nomagi oiba ayus gi matangda lemna laingbagi camp ama ayus hospital Janims Porompat ka khusam natuna club asida pangthokre thabam asida state ayus office Porompat Imphal gi Dr. A Guneshwar Sharma club asigi founder member Chongtham Thoiba Singh ayus gi Dr. NG Mema Devi na marweba myoy singoina saryaki Dr. Taraga mangana myoy chani henbada analayang gi thabak chathaki miyam gi khallaga lemna laingbagi camp pangthokpani haina club ki secretary Basantana Phongdorki kasi koina sinjariba free ayus treatment program koi campaign la se koi lakai sida sing chawdana koi skill gi aduga tonga malaina kaya ama khong hamana singba arum lai hongna singba kaya tawkhiba sigi damakta koina praja sigi damakta club asina angamba khadang oru sumateng pangnang amna haidana koi ayus hospital Popan ki makhada Janims ki makhada laiba asumba department sigi makhada koina kasi sulaba free
treatment program asi sinjabani Jawahar Navodaya Vidyalaya Kumbong amadi Primary Health Center Kumbong na punna sinduna ngasi pre-medical camp ama JNB Kumbongi campus ta pangthokre Dr. Marina Saruyaduna pangthokhiba pre-medical camp aduda Mairoi Jamngaromna analayeng ki khudong chaba pibaga loinana lemna hidak langtak singchupiki Amaromda Awang Kuno Young Development Association na Caesar Hospital amadi Dr. Reddy Laboratory ka khusamnaduna Association na siki sanglenda pre-medical camp ama pangthokre lamdam adongi mioi kaya na analayeng bagi khudong chabalong naki Ethnic relations in Manipur past, present and future habihiramda nomagi waiba national seminar ama Imphal gi Kangla Hall da pangthokre National Research Center amadi CERT anina punna sinduna pangthokhiba thoramaduda CERT gi DDO Roman Professor MS Ningomba yauna mari leinaba singna saruyakhi Romana Manipur da khundariba tongan ba kanglop singna hena nungsi chanana laiminana ba textbook ki curriculum da hapamadhok tare lamda masida hojik thokliba social issue amadi ethnic issue singasi hantahanaba seminar asi pangthokpani makha tanasu workshop kaya pangthokhigani haiki Professor MS Ningombana miyamgi seva tawriba singna leibaki interest ta pukjel singna thabak tawba matam oire phongdoki koina mo workshop ama sinjarakini haiba workshop aduda aina tajai madudi akogi ethnic ki issue sida social issue sida ani hauki ba matam gi hauki ki tungda la kadurgi masida punna nuksijana hana gaiba mari sidagi hena phangana hena nuksijana hena chanana hena nangana leminaba yawa adu mari ama sengkotpagi material singdo koina phangani develop tawang ngani haina koina kali Hozimaroi Bapau Amona Sarkar ki Pirep Hongdok Pravadi Mahiroi Singna Mahiloi Sang Singda Laktuna Lai Tamba Hogadari Hoziki Oinadi ISTV na Pijabapau Matang Selojare Kukari Matungda Henda Pau Sinaloina na Amona